Chinese nupi ama mukbangda challenge tawbada Leikhidre. Miyoy asi chahi 24 shure amasung mahakki mamingna Pan Jiaoting kawi. Thokhiba thodok asi mahakna live tharaga mahakki audience na taw haiba challenge adu tawba matamda thokhiba thodokni. Audience penanaba nungtigi pung 10 hena non stop ta chai hainasu pausna makatari. Pausna makatari badi mahakna tawriba challenge asi nungtigi kilo 10 hena chaba haibasigi matangdani. Atopa pau amana Prime Minister Narendra Modi na lakadoriba budget session asigidamak Parliamenta famgadoriba MP singna masa-masagi politics thadok-tuna India gidamakta chawkhat thoranggidamakta thabak tawsi haina appeal tawkhre. Topa pau amadana China gi PLA hariba moigi lanmi sida target tawre haibagidamakta satellite amada warning tawkhre. Makhoina hairi madudi Elon Musk na thagatkiba Starlink satellite asi China gi military security da akaiba piba yaba satellite oire haina haiki. Submarine ama sinaduna hairiba submarine asidagi laser kapthoroktuna satellite asibu thugaiba ngamakani haibagi China na thajari. Atopa pau amadana Jammu and Kashmir da achauba Indian Army da attack tawrakre. July 22 Monday numit asida Jammu gi Rajouri village da terrorist singna yamna kanba mongda Indian Army da attack tawrakre haina pau amana makatari. Atopa pau amada UAE United Arab Emirates da July gi tarik 12 Monday numit asida Bangladeshi 53 na Bangladesh ki mayokta protest tawkhibagidamak thamnaba rai takhre. Panbayai madudi UAE hariba leibak asida demonstration tawba si thingkhrabani. Atopa pau amadana BJP na lead tawba NDA government na Bihar gi sarkar na taliba special category status adu nathaire haina pau amsina makatari. Bihar gi special category status chankragadi tax ta kanaba yamna phangkragani amadi financial gi support yamna leirani haina su pau asina makatari. Pausing asi pathokpada asoi angam yauba taragadi mayamna ngakpinaba haijari aduga channel asibu subscribe tawshinbiramu hainasu mayamgi mafamda haijari.